online Manipur YouTube channel swing bir mayam pum nang pu amuk hanna taram noksari ahan badam na maroi pa wa map de thamjage achum gi peace rally adu Surasanpur district ki oina de hingsa yaw rally oiki Imphal is ki mafam amada sunupa amanong maru na pan badagi si hospital da laikan nakhre maitai bu schedule tribe list yawan ba yaroi haina all tribe and students union Manipur achum gi ngarang gi peace rally adu de hingsa yaw ki rally Hyderabad Surasanpur district ki peace rally adu su am oiki achum gi kholau pu rally adu district asida su ZSF KSO Surasanpur ZSP Komrem Union ISSN punna sinduna chatki achum gi mideng makhada lup asigi pandam bu saugatuna ngarang miyam gi oiba rally adu chatkibaga loina Surasanpur gi torbung ere ada sauna irang thokre press na phangwa paun hai ngarang gi rally adu Surasanpur public ground dagi hauraga tipai muklambi IB road tidim road tarapa matung da DC office manakta laiba peace ground da loisin ki rally adu ga mari lena tongan ba demand sing tawraduna DC Surasanpur da memorandum ama pisin ki DC gi maikai dagi makoina taliba demand sing adu mari lena ba authority sing ga tanarga thu matam da thabuk to onthokna ba hona gani haiba ga setpa thajaba piki rally adu loiraduna miyam adu ground dagi kaina khaba matung da masak khangdaba Bolero angobo machuda lakpa mi ahumna laisangda leiba Anglo Cookie War Memorial Gate adu mai tharamki gate mai thare haiba khangbadagi manak nakpada leiba khunjasing amadi rally adu da yawruba miyam chen sinduna mai tha adu kanki masigi matungda Surasanpur dagi nupa macha ahum tamthina phurakle haiba paw ama phangbadagi masing yamlo miyam ama Surasanpur dagi torbung kangbai tam thomjilaki miyam aduna torbung amasung kangbai gi lambi gi nagyata leiramba yum sing amang ata thokhan ba amadi mai thadoklang bakhakta natana leiramba mi sing phu saiki thaudok adu da mafam adwai de leiramba mi kaya asok apan nangki thaudok adu da yum kaya mai tharam badagi amang ata thokre hairi thaudok adu paw phangbadagi police na matam san irang adu control tawna ba tiar gas sel na singba kaya kapki adu miyam aduna police pu over power tawduna kangbai tamna taktoki matungda kwakta tamna sangsilaki thaudok adu control tawnaba Imphal dagi hanba police forcing sangindun tiar gas amadi live round kaya nung takta kaptuna miyam adu control tawnaba honaki police na miyam adu numidang pung 8 makhai rom tarakpa adu ida mai pakna control tawki hairi press na phangba pauna hai ngarang numid yung ba matung missing yam labana ha kaya ama mai utop na singba pairaga Surasanpur town dagi torbung amadi kangbai tamna laki irang hauri basing aduna Surasanpur gi bongmol da laiba forest bit office thugaiba amadi pochai mai thaki makoina lakpa gi lambi da nagyeta ariba yumsing thugaiba amadi yumda nungna singba thomjin duna attack tawki irang hauri basing adu control tawna ba hona da Surasanpur district police na ngamdaba dagi atopa district police amasung MR amasung IRB gi ahen ba force mafum adu sangsin kin Irang hauri basing adu control tawna ba hona da security force ki mai kai dagi tiar gas amadi smoke bomb kaya kapagi mathakta light brown kaya su nong thakta kapthoki irang hauri basing aduna police ka mukna duna lakpana kokta yawgoda ba khara waling ida leiba lamhang phawa sangsilaki mafam adu da henba security forces aduna irang hauri basing adu tiar gas sel kaya kaptuna tankai ki irang adu hena kansilak padagi Manipur government gi works minister Govindas Konthau jamna mafam adu da sangsin duna irang adu yengsin ki Manipur police ki mai kai dagi IG PNE DIG na lusing ba henba forcing suma fama adu da sangsin ki hairi border town more da songa ko phangna hingsa gi thodok sin thogli more da su yum tram nga rom di ut on khre amang ata kaya nang khre maitai na schedule tribe demand tawbagi mayukta singmi sing amatu oina punna lepli Utpa Tribe and Solidarity March Rally Border Town More da su tribal miyam na sargu yaduna rally salurba matung numidangi matam da khangawduna oirakhiba muknabagi phibam da hingsa yawraktuna yum hotel dukan kaya marom masak khangdaba singna mai tharam badagi mang takre all tribe and students union Manipuri achum gi mineng makhada tongan ba tribe fruit singna miyam Mahiroi sing organization kaya gi mihching religious leaders sing village chief sing sargu yaduna rally salingai da akaiba piduna pamdaba thodok thokiba su leite loinana angan ba matam da Thiman pomna ba yaba wahi watagi awayo khum tawnu ki basu leite hairi ngarang numidangi matamda mamsil lakpagi khudong chaba lawraga masak khangdaba mi kharna more gi tongan ba ward sing de leiba yum kaya mai tharak padagi yamna chauna amang ata thokre hairi press na phang pawi matung ina more ward number 4 Prem Nagar lekai more ward number 6 More Bazar more ward number 7 more ward number 8 Bazar amasung ward number 9 de leiba yum hotel dukal kaya morom masak khangdaba sing mai tharam badagi amang ata Thokre ngarang numidangi thaudok adu da yum kaya mai chak
ꯈ꯭ꯔꯕꯒꯦ ꯍꯥꯏꯕ ꯆꯞ ꯆꯥꯕ ꯈꯪꯕ ꯉꯝꯅꯗ꯭ꯔꯤ ꯑꯗꯨꯕꯨ ꯆꯥꯎꯔꯥꯛꯅ ꯌꯨꯝ 135 ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯊꯥꯖꯅꯕꯗꯤ ꯂꯩꯅꯔꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ IRB ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯀꯥꯡꯕꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯊꯕꯛ ꯂꯧꯈꯠꯂꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯤ ꯀꯌꯥꯃꯔꯨꯝ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯡꯕꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯁꯤꯜꯂꯒ ꯊꯝꯂꯤ ꯐꯥꯌꯔ ꯕ꯭ꯔꯤꯒꯦꯗꯀꯤ ꯀꯥꯡꯕꯨꯅꯁꯨ ꯃꯩ ꯆꯥꯛꯂꯕ ꯌꯨꯝꯁꯤꯡ ꯃꯩ ꯀꯟꯅꯕ ꯊꯕꯛ ꯂꯧꯈꯠꯈꯤ ꯍꯥꯏꯔꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯐꯪꯕ ꯄꯥꯎꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯀꯥꯡꯕꯨꯅ ꯏꯔꯥꯡ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯅꯧꯕ ꯑꯞꯗꯦꯠꯀꯤꯗꯃꯛꯇ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ